Sai ngay xuống ôi rồi ra ngang thì mà rồi mà comment thằng bạn rất cái tàu bani ấy xí ai đi hospital mà cái project mà cái món đó hospital đó run tàu bio na cái project mà lạc bài tại có hospital chalai bio nó có à tụi cái gì bảo unna mà chắc cái angang cái college cái số angang cái nursing college cái basic nursing mà tầm gà ba tụi mình chân đâu ba Thabak sih ame ngasi di Thabak kam chatra bane Sunday la duty tawdoi ni ngasi suti lautoi je na to so yok ta ngasai de yore di hai ka do na so yok te hai ba mi nga be sungwa ba ni suti ko meyam sa ba mo ja tong jang gi ge da mo ja tong le ku chu do khala lu I de na ko to na mo ja tong jang gi meyam ka ngai tong na ri ge ngainaba tu yai fare kalai bai man yai fare myam yai fare na de taba punchinu sangba oisiko kalai pat lei basing ko gi mai tai sing aduga ko yekna badi molo de ko sigira sangira mamai thokpa ma to mana phangba natra myam ko yai fare myam yai fare to moja tong jan ge sa yamna aduna sa me moja tong ji maram kai na ta khong do kuchu do lo idana ko Look in it, ah. What did my young no to any moza, or to look on no to any uncle. I will get them see there. Could you take care? तुझे की तमन्ना है रे मुझे ही रे जाए जान जाए जो भी जाए अरे हमको कुछ परेशान मत करो किसी का ना कॉल उठाऊंगा ना कुछ करेगा हाँ रे हाँ रा रा रे रू हूँ तावा से पड़ा सब अच्छा लगा फिक्स कर गया क्या कमें होगा समझे त तिंगन के तौ बने मोय सदि ने तांगे पैसा से को ने लास्टिंग जो दय मणिपुर युम द थो कान दोइना तिंगन जरगे खन मने न को युम थो कान पैसा न तांगी बा दु ने तांगा जु फोटो कान तो हाब लेन को थाव तेसना तप नप मांगे चताब जो पाए ते हम चोली ना एक थादो चपस नुंगाइते तनो को सो यो क्लेमी मोइना ममा के दो लेनो हम देमी मी गाइना जाम तल्ले बा सतो बोले च थो च न थो च वाइ छाना थो फोटो गा ट्रैफिक जाम ने तो ले देमी Okay. Pat lak na sa to ko to ba pa sa thuk na. Ni nga jam tal le me ang khanga ba. Ai di si ki upa mi ji mana ta ki potha bam ne. Ai matam lem bam ne. Sagam. khai thi gai ba e pe yaw dana mai pak pi boy jage mai pak boy jage ngasi satui ba si ai umok se mya nusa yam saman gi da se putha thamagan mapan pan am sala me sa bi sang he man gi da loi na ken kai umok ha di sai da si tu si gi manak sing ko undang pung tra da crack crack thok kana to ma khona dum ta le ba ki so taw taw ne ki jari ene ai je ko ngarang je ko tin dan ne matang a ka ga hachi la ngai tumba tumja bane ba
ꯃꯥꯗꯤꯅꯦ ꯑꯗꯨꯒꯤ ꯃꯈꯣꯟꯗꯨꯅ ꯑꯩ ꯃꯩꯁꯦ ꯑꯃꯨꯛ ꯊꯥꯜꯂ ꯁꯤ ꯁꯥꯏꯠꯀꯤ ꯕꯂꯞꯁꯦ ꯑꯃꯨꯛ ꯊꯥꯜꯂ ꯌꯦꯡꯉꯕꯅꯦꯕꯀꯣ ꯀꯩꯅꯣꯁꯦ ꯈꯟꯗ ꯑꯩꯈꯣꯏ ꯐꯂꯥꯡꯒꯨꯝꯕꯗ ꯋꯥꯜꯒꯨꯝꯕꯗ ꯑꯩꯈꯣꯏ ꯆꯩꯅ ꯐꯠ 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 ꯀꯟꯕꯗꯣ ꯃꯈꯣꯟ ꯑꯃ ꯊꯣꯛꯏꯗꯅꯀꯣ ꯐꯠ ꯐꯠ ꯑꯗꯨꯒꯤ ꯃꯈꯣꯟꯗꯣ ꯁꯥꯏ ꯇꯥꯕꯋꯥꯅ ꯑꯗꯣ ꯌꯨꯝ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯎ ꯄꯥꯝꯕꯤ ꯀꯧꯕꯁꯤꯕꯨ ꯀꯃꯥꯏꯅ ꯕꯨꯠ ꯇꯝꯅꯗꯣꯏꯅꯣ ꯃꯌꯥꯝ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯉꯥꯡꯒꯤꯗꯣ ꯁꯤ ꯇꯁꯦꯡꯅ ꯀꯤꯕ ꯑꯃ ꯐꯥꯎ ꯑꯉꯥꯡꯒꯤꯗꯨꯗꯤ ꯑꯩ ꯑꯃꯨꯛꯀ ꯀꯤꯗꯕ ꯑꯉꯥꯡ ꯑꯩ ꯀꯤꯕ ꯍꯥꯏꯅ ꯈꯪꯈꯤ ꯑꯩ ꯁꯣꯏ ꯁꯥꯎꯔꯛꯀꯗꯣꯔꯦꯀꯣ ꯑꯩ ꯁꯣꯏ ꯁꯥꯎꯔꯛꯀꯗꯣꯔꯦ ꯊꯕꯛ ꯃꯇꯝ ꯇꯥꯏꯃꯤꯡ ꯄꯤꯅ ꯃꯇꯝꯗꯨꯗ ꯈꯔ ꯉꯟꯅ ꯍꯧꯒꯠꯇꯅ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯀꯦ ꯈꯣꯠꯀꯦꯒꯗꯤ ꯇꯧꯗꯦꯕ ꯃꯣꯏ ꯇꯧꯔꯤꯁꯤꯡꯁꯦ ꯕꯤꯍꯥꯔꯤ ꯃꯆꯥꯁꯤꯡꯁꯦ ꯄꯥꯏꯅꯤꯡꯉꯤꯁꯤꯒ ꯄꯩꯁꯥ ꯄꯥꯏꯅꯤꯡꯉꯤꯁꯤꯒ ꯆꯣꯞꯄꯤꯁꯤꯒ ꯄꯩꯁꯥꯗꯤ ꯄꯥꯏꯅꯤꯡꯉꯕ ꯄꯩꯁꯥꯗꯤ ꯆꯣꯞꯄ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯩꯁꯥ ꯆꯣꯞꯄꯗꯤ ꯇꯥꯏꯃꯤꯡꯗ ꯂꯥꯎꯗꯅ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯁꯥꯎꯗꯅ ꯊꯣꯛꯑꯦ ꯐꯝꯊꯣꯛꯑꯗꯤ ꯃꯣꯏꯁꯤ ꯑꯝꯇ ꯃꯊꯪ ꯊꯕꯛ ꯑꯃ ꯁꯤꯟꯅꯕꯗ ꯁꯛꯁꯦꯁ ꯑꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯉꯝꯕꯁꯨ ꯅꯠꯇꯕ ꯋꯥꯔꯤꯕꯁꯦ ꯉꯥꯏꯕ ꯃꯣꯏꯗꯤ ꯄꯨꯡ 10:30ꯗꯒ ꯊꯣꯛꯂꯝꯗꯧ ꯃꯥꯜꯂꯦ ꯃꯣꯏꯗꯤ ꯃꯤꯅ ꯑꯗ ꯃꯇꯝ ꯄꯤꯔꯤꯗꯨꯒ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯆꯥꯟꯅꯗꯔꯦ ꯍꯥꯏꯕꯅꯤꯗ ꯌꯥꯝꯅ ꯃꯣꯏꯁꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯇꯥꯏꯝ ꯇꯦꯕꯜꯗ ꯆꯠꯇꯦꯕ ꯌꯥꯎꯔꯛꯇꯦꯕ ꯉꯁꯤ ꯃꯤꯅ ꯀꯔꯤ ꯈꯜꯂꯝꯗꯣꯏꯅꯣ ꯃꯤꯗꯣ ꯃꯣꯏꯗꯤ ꯃꯁꯛ ꯈꯪꯕꯤꯕꯁꯨ ꯅꯠꯇꯅ ꯍꯣꯔꯦꯟ ꯑꯩꯗꯤ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯕ ꯀꯦꯁꯂꯦꯠꯇꯣ ꯂꯥꯟꯗꯕꯅꯤꯅ ꯋꯥ ꯃꯊꯛ ꯊꯪꯉꯛꯄ ꯈꯣꯠꯄ ꯋꯥ ꯉꯥꯡꯕ ꯑꯩ ꯍꯩꯅꯗꯦꯕ ꯌꯥꯗꯦꯕ ꯏꯁꯥꯅ ꯍꯥꯟꯅꯗꯨꯁꯨ ꯈꯔ ꯌꯥꯖꯗꯦꯕ ꯁꯤ ꯃꯤꯅ ꯍꯥꯏꯔꯛꯄ ꯑꯦꯛꯆꯨꯋꯦꯂꯤ ꯃꯤꯒꯤ ꯇꯥꯏꯃꯤꯡꯗꯣ ꯆꯠꯀꯗꯕ ꯊꯕꯛ ꯑꯃ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯤꯅ ꯊꯥꯔꯤꯕ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯒꯤ ꯃꯤꯅꯤꯠ 5 ꯋꯥꯠꯂꯤꯅ ꯑꯩꯈꯣꯏꯅ ꯌꯧꯕ ꯈꯣꯠꯄ ꯑꯆꯧꯕ ꯃꯤ ꯑꯃ ꯎꯅꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯌꯧꯔꯒ ꯉꯥꯏꯗꯅ ꯈꯣꯠꯇꯅ ꯂꯩꯗꯅ ꯐꯣꯔꯃꯦꯂꯤꯇꯤ ꯃꯤ ꯎꯠꯀꯗꯕꯅꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯕ ꯊꯣꯛꯄꯅꯤꯅ ꯑꯍꯥꯟꯕꯒꯤꯗꯤ ꯃꯤꯁꯤ ꯎꯠꯀꯗꯧꯅꯦꯕ ꯃꯣꯏꯁꯤꯗꯤ ꯍꯥꯏꯕꯗꯣ ꯎꯠꯀꯗꯧꯅꯦꯕ ꯇꯧꯗꯦꯕ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯤꯍꯥꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯤ ꯑꯅꯤ ꯕꯤꯍꯥꯔꯤꯁꯤꯅ ꯆꯣꯞꯇꯕ ꯂꯥꯏꯁꯨ ꯄꯩꯁꯥ ꯈꯨꯆꯣꯞ ꯑꯃ ꯑꯅꯤꯁꯦ ꯈꯪꯉꯕ ꯂꯨꯄꯥ ꯑꯃ ꯁꯠꯅ ꯍꯣꯠꯅꯕꯗ ꯈꯇꯛ ꯃꯈꯨꯠꯁꯤ ꯇꯔꯅꯤ ꯃꯣꯏ ꯅꯤꯛꯏꯁꯦ ꯈꯪꯉꯕ ꯑꯩ ꯊꯤꯗꯅ ꯉꯥꯡꯊꯠꯄꯤꯖꯥꯅꯤ ꯑꯩꯗꯤ ꯑꯩ ꯒꯦꯠ ꯃꯈꯣꯡꯕꯨ ꯍꯦꯛ ꯂꯥꯛꯇ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯇꯨꯐꯥꯎ ꯁꯨꯡꯊꯣꯛ ꯊꯣꯛꯑꯦ ꯃꯦꯟ ꯔꯣꯗꯇꯒ ꯊꯣꯛꯏꯀꯣ ꯉꯥꯏꯒꯦ ꯑꯃꯨꯛꯀꯣ ꯍꯧꯔꯗꯤ ꯍꯧꯒꯦꯀꯣ ꯍꯣꯏ ꯃꯩꯇꯩ ꯅꯨꯄꯤ ꯊꯧꯅꯥ ꯈꯪꯗ꯭ꯔꯤ ꯂꯤꯡꯖꯦꯜ ꯈꯪꯗ꯭ꯔꯤ ꯑꯅꯝ ꯀꯟꯈ꯭ꯔꯕ ꯑꯃ ꯂꯩꯌꯦꯁꯦ ꯈꯪꯗ꯭ꯔꯤ ꯑꯣ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯌꯧꯁꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦꯀꯣ ꯍꯣꯔꯦꯟ ꯌꯧꯔꯀꯥꯟꯗ ꯍꯣꯁꯄꯤꯇꯥꯜ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝꯀꯣ ꯌꯧꯁꯤꯜꯂꯒꯦ ꯍꯥꯏꯕꯗꯤ ꯂꯥꯛꯑꯦ ꯌꯧꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯩꯅꯣꯗꯣ ꯗꯤꯇꯦꯜꯗꯣ ꯎꯠꯂꯛꯀꯦꯀꯣ ꯚꯤꯗꯤꯑꯣ ꯑꯃ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝꯀꯣ ꯃꯇꯝꯗꯣ ꯉꯥꯏꯃꯤꯟꯅꯁꯤꯀꯣ ꯕꯥꯏ ꯌꯥꯏꯐꯔꯦ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦꯀꯣ ꯏꯁꯥꯅ ꯇꯝꯕ ꯏꯍꯩ ꯏꯁꯥꯅ ꯇꯝꯖꯕ ꯏꯁꯥꯅ ꯈꯪꯖꯕ ꯏꯍꯩꯗꯤꯀꯣ ꯃꯤꯅ ꯂꯧꯕꯁꯨ ꯌꯥꯗꯦ ꯄꯩꯁꯥꯅꯁꯨ ꯂꯩꯕ ꯌꯥꯗꯦ ꯁꯤꯒ ꯃꯌꯥꯝ ꯀꯥꯎꯕꯤꯅꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯃꯌꯥꯝ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯍꯣꯠꯅꯕ ꯍꯩꯖꯤꯟꯕ ꯑꯃꯥꯡꯕ ꯂꯩꯇꯦꯀꯣ ꯏꯁꯥꯒꯤ ꯅꯣꯂꯦꯖ ꯃꯤꯅ ꯂꯧꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯃꯤꯅ ꯃꯨꯟꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖ ꯂꯩꯕꯤꯕ ꯍꯩꯕꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯟ ꯃꯦꯗꯤꯀꯦꯜ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯗꯒꯤ ꯑꯗꯨꯒꯤ ꯅꯣꯂꯦꯖꯇꯣ ꯌꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯩꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯁꯤꯗ ꯄꯤꯖꯧ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯣꯠꯅꯕ ꯂꯦꯞꯀꯅꯨ ꯍꯥꯏꯕꯗꯤ ꯃꯍꯩꯗꯣ ꯇꯝꯃꯦꯅ ꯃꯄꯨꯡ ꯐꯥꯅ ꯍꯩꯅꯤꯡꯕ ꯍꯣꯠꯅꯕ
ꯂꯦꯞꯄꯤꯒꯅꯨ ꯆꯥ ꯆꯥꯏ ꯅꯥꯎꯁꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤꯃꯥꯡ ꯊꯣꯛꯂꯒ ꯃꯤꯔꯛ ꯊꯣꯛꯂꯛꯄꯗ ꯏꯗꯨꯀꯦꯁꯟꯁꯦ ꯌꯥꯎꯗꯕ ꯌꯥꯗꯦꯀꯣ ꯂꯥꯏꯔꯤꯛ ꯌꯥꯎꯗꯦ ꯃꯤꯁꯦ ꯀꯌꯥ ꯑꯃ ꯂꯥꯏꯔꯤꯛ ꯌꯥꯎꯗꯦ ꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯋꯥ ꯉꯥꯡꯕꯗ ꯈꯪꯕ ꯉꯝꯃꯤꯀꯣ ꯃꯌꯥꯝ ꯇꯧꯔꯛꯄꯗ ꯃꯌꯥꯝꯗꯨꯅ ꯍꯣꯠꯅꯕ ꯂꯦꯞꯄꯤꯒꯅꯨ ꯆꯥ ꯆꯥꯏ ꯅꯥꯎꯁꯥ ꯁꯤꯃꯇꯪ ꯍꯥꯏꯖꯒꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ